Manipur da hana lairamba Autonomous District Council ADC Taruki Mathakta Mariga Punna Hapsinduna Punna ADC Tara Shukre Ngarang from Kiba State Cabinet na State Asida Hana Dagi Leirakpa ADC Taruki Mathakta Mari Nauna Hapsinduna Tara Shuan Kibane Masigi Mathakta Pangtok from Toklaba Mathaksing Pangtok Dringagi Sairakta Urban Local Bodies Singe Caretaker Sing Oina Thau Puhalakibagi Thawong Thagdoktuna ADC amasung municipality singi Mikhal Chahi asigi October thada pangthoknanaba warep lauke pangthokiba cabinet nifam aduna atai warep singsu lauke madugi manungda BDF singi increment chahi gi oina lupa chambanga hengat hanba amade police IRB MR na chingbage recruitment pangthokpada BDF singi chada taragi changda reservation thambaga loinana chahi nipan amasung taraga taruk service tawraklaba BDF sing promotion piba Chahi amada nimitaraga mangani de suti fanghan bana singbagi wafam sing yaure loina na chatli basen ba chahi lisingani kungani thoi kungu humdoi dagi hauduna state asige e budget chatna hanabagi ayabasho cabinet nifam aduna ayaba pk amaromda pangthoki ba cabinet nifam adugi matangda palladuna Manipur lengaki haksela madi e paugi minister Dr. Sapam Ranjan na phongdoki bada Jali Batha Sigi Tang Kunga Manga Dage State Asida Ladiba Mahisang Singda Class 8 Amade Masigi Mathakta Laiba Mahirui Singe offline class Haunanaba Lepnare Haike Adubu Class 7 Dagi Houraga Makhataba Class Singe Oinade offline class Taubada Atingba Dumak Thamkigane Khongthang asi Pigliba Angang Sing vaccine Kapthok Triba Asidage Housing State Asida Orekliba COVID License Ki Phibam Asi Yenglaga Lokhat Pane Ningsing Bayai State Asida COVID license Sandokpa Hengelakpadagi Langak Natha Asigi Tang Kungamari Fauba State Asida Ladiba School Sing Suti Thadokivane Amarom de State Asigi Miyamna Sungsoi Shoiduna vaccine Mapung Fana Kapthok Piu Hainasu Minister Ranjanna Miyamda Appeal Taurakle